अहनमक्तदा डायमंड रेडियो चैनल असगी क्राइम रिपोर्ट्स तौरमसिबु ताबिरिबसिंबु जेम्स सगुरजमना तराम नोकचबगु लोइनना इकोक नोना खुरुमजरी ngasisu puduna lakchari diamond radio gi crime reports ke chamaga yankai monga suba tangkak karnataka hariba mafam asida thokiba asengba thodok ama khangni lairik lai suning thina tamduna naha oriba kayana makhoi gi tungi career amagi dama mafam asida sumahi tamba amadi company amada thabak tawba loinana wakhal manaba mot tinaba miyo singna flat share tawduna leminarga magi office aduda nangnana nabagi damak kyamna wana honaba kya leram India ki metropolitan city singda asumna leinari plate chair haibasi akhangbana khanglabasu khangdaba singda case asigi mamutana khangnena ba panjarabada yum ka bhara ama madu sandokpa matamda mafam adubu khara hena ningthijaba phajaba tongan ba room kaya leinena nabagi damak masa masagi leiraga plate aduda punna leiba miyoi ahum natraga mari magi ka sing tongan khaidolaga barada lehenba yaba mafam amani flat share Masida leriba miyo sing magi office sing da thabak tongnaba mai masing tamba kharana numidang wairam thabak chatpa khara amana ayu angan mada thabak chatpa amata manaramde kharana halakpada khara amana thabak chale sudrabadi nomdrabadi tungda pamliba pandam adu thungloi doriban asumna metropolitan city da leriba larik laisu tamliba na ha kayadi makhoi gi tungda mi amu oinena nabagi damak angappa phangna honaba kaya leiringa sisu ngasigi case asigumba sing asigi marakta thokiba asengba thodok amakhang asigumba mafam asidadi crime leitarabra crime lei adubu crime singi mong moto asisu ataba minadi angak pangaktani ngasigi case asi mapalda chatriba chatkadoriba tungda manglan kaya mangphang nananaba honaningba kaya khangjanbiu section biu asumna tongan ba mafamdagi sahar asida anurag bhushan amadi subot koba naha ohum ase flat share tawduna leminar anurag achobo hotel amada thabak toram busan company amada thabak torami amadi subot su tongan ba company amada thabak toram makhoi ohum gi ka ase tongan lami amadi room amadi common oirami noma anurag thabak halaki amadi flat adu dam hak changki mahangna call tawge tawba matamda mahakki mobile adu battery low haiduna tharam mahangna charger adu mahakki ka da koithi thiram adubu mahak ningsilaki madudi mahaki charger mahaki hotel da hundoklam le haibasi adubu room share tawriba busan gi kadagi mahakna charger loktoki amadi matamadu da busan leiramde charger adu puduna anurakna mahaki kada charge tor pung khara leiraba matungda busan office tagi halaki amadi mahana mahaki kada charger leiba uramde masigi matungda mahana anurakta charger adu hangbalaki amadi Anurag ke ka manungda isai hauna tharam asumna anurag na isai hauna thaba si busan na yamna hainaramde adubu mahana thong thilam anurag na thong hangaki hai busan nang ai gi ka dagi charger lo bro lowi just 1 minute ai gi charger do hotel hundo mani sidang hakta ngai bi ko ai bu thok jarki amadi mahak charger lo thok pa changki asumna busan na anurag ke ka manungda haipetang chep thaduni yengbada beer bottle mayam ama leiba amadi omelette kharasu table amagi mathakta leiba isai ama hongna upar ama season aduna thariba du mahang urami masida mahag yamna sawninglam matamaduda anurag sorry but thank you sida leri nangi charger se leri karigi thank you no nana karigi no gi charger lorise busan bai kari no habiri bidu ai charger se period na subot ki charger do ai ga janadi nanga ga di phone su brand ama khak oibani na ai nangi do loboi wani ke dorge aduga nangna igi room da changaga aigi charger hekta lobu yabro ha ai tak ta nekta huram be wani ne kari wano na haijibo nang bera leiba miro yes ai bera leiba mini asumna mokhoi ani na ngangna baduda thangna ba ka da leriba mama na ba subochu thoraki amadi mokhoi ni na ngangna ribudu taram anurana harak busan aigi charger kauramba amadi urgent oiba call ama khak tawdaba yadabadagi nangi charger silobani masina tana aina nangi kada nangi pot amata thinglamdi nangna thinglamde harake tiabro room da changaga nangna thengami thingamde na pochai singdo ilu yengkadro subot harake kari nu noi tongnei sibo as aidi kari oriboi ninge charger gi oire koilau law na dise subot kari gi no na koilau law bahari do anurag na mahaki kada thari bi sei miam se ngasai ti yam hongna tadro asuk hongna thari bi sei singje nangna hawi haina haidraga aina wa khara ngangbada koilau law hari maram kai gino nangi kada tadro ba aina igi charger piu haibasibu koilau law bu ko bro anurag na mo haraki busan charger lo rugi drama do yam tori du kari gino
ai nangi room dagi charger khaktani lorpa ai nangi girlfriend lorpa dina thidna yungo subot se anurak sin ngangi wase mi ge ka dagi pot lorga asuk chokhat bu wangangi siune magi wase e subot no tokselo masigi mi se mana ngangi sin nang no tongne disgusting this man subot harki as yare babusan noi karino kaisuna to budu du yamna haini du karigino e subot karino nang ni yaba haisibo masigi mi sinane mafam masida lakpadagi ai topong khangdrabani nanga igeta leiba matamda nongmoto sumna tokibra hayune nang hayoba magi mongse sungong hongtokpa yaroidoba aduguma mini mase masi yamna phataba mini arbusan mind your language nang aina soidra khut tharakani tharongne nang khut tharongne nang khut tharaga aina tumina legadro masi ai kaino anura busan apta ko please kaino noi toisibo for god sake as kaino noi toisibo kaisuna taba charger amagi damukta asumna nokhine tongna ribsim karigino yubu asi taraga kari khandoido noi kaino noi toisibo hey anurak nang nang se ngonda tori buse masigi lamane shoidino khungani yeng aina nangi na thakta kari taw habada nang yeng kari taw doriba hey chokhota bami nangi charger tu khak loru bagi da mangna dam chokhotri dubu nang ningonda kari taw dino asumna punna flat share tawminariba anurak amadi bushan shaungna kirami english singani tarataruk august tha anurak mahaki hotel adu de chatki hotel adu yobuga mahaki boss ki ka de changlami may I come in sir yes come in anurak please come in sir aina lip ama tangkun marigi nijakibadu soidina pibiona haijegi laini sir anurak hotel sinang yaudrbadi thabak ama tamai pakti ado ai nangi lip to soidina pigani adubu nangna lawgudori lipse sumna tangi nongma khaktagini masidagi hendana mohnabiu yes sir ai tangkun mangada ayukta ai soidana moge ai mafam silakani sir okay anurag ai nongoda thajaba thame madumang nahana pangtokani habese ai khalle phani sir ai soidana pangtokjagi asumna anurak hotel adudagi nomidang wairam thabak loireduna mahaki bike thoraga hotel dagi halakhirami asumna mahakna suti loramba adu tang kun mangada office ta halakani haibadu mahak office ta lakhide asumna tang kun mangada gi tang kun taruk yokhi hotel adugi mahaki boss na call tobu matam da switch off harami hotel gi staff haris ta boss na haiki haris anurak se noma khakta gi suti ne na lokhraga ngasi numinini sure numinini hela phawda mahana office karakte sir ai ngarang sumongonda call tawjabane amadi message su thagimne sir adu response amata lakti sir haris phana achin balai rabasu call torkhom di thopani adu magi address ta nang muktu chal karino ma hotel se to ke hebra yaw ge hebra mukta hongcho phani sir ai hogjumuk chacharuge sir asumna haris mahaki leifamda chalami matamadu da flat aduda busan amadi subot chu leiram haris na thong thilami amadi busan hariba mi asna thong hangdoraki matamadu da anurak ku leikibro ai di khangde ma leiba masung leitaba idi khangdi office karaktaba dugi boss nai madugi maram du khang jo na lakani subot nang magi maram khangbro aidi udene o se hotel gi kalik ne o mahakarai lege kamai to bonon hangi subot haram hai ai subot haris namo haraki mahakpu thabuk atopa chatkiba leibro no idea ai thoina khangdin matamadu da haris na haiki actually mahak tangkun mari khak suti lokibane dubu tangkun toru gori mahak thabak laktre busan nangdi anurak ka phone daga wari sanaba leibro ai di darka leite he mage wari sanaba ga sangde da haris na muharaki actually mage phone do ngarang dagi khoina call tobu matam da switch off harga dum leiba subot amu haraki ai mage ka da changam ta ko tum dana ga leiri jala akhoi se thabak se chanari se mage thabak chanaba da pungpham se mana da banina akhoi uda ba haidare ko adu ai amta kauraga yengi asumna mahanga thong thinkiram amadi kauram adubu anurak khumlakidi masigi matungda subotna thong adu hangdokpa yabri yengba matamna thong hanglam amadi anurak mahaki phamung aduda taduna leiramni ipa pakhal aduna subotna sangchinduna kaurame amadi mahaki makhut paiduni yengba matamda anurak ki masa adu phadrak tarami sor honbri yengba matamda sorsu holamde subot yamna pakhalam adubu busan de karigumba amata na chungba phawrumde masigi matungda police ta pau piki police mafam adu dalaki
Anurak ke asiba masa adu police na yengsilami amadi ka adu da leriba polam punamak yengsilami police na busan amadi subota wahangi masig matungda subona kumlaki sir aiga busan gadi tonga na computer software ge engineer one thabak tobani sir aduga ayamana ibani de night shift ta thabak tobani matam aduda busan haraki inspector akoi plate share tobo kaktani akoi gi live ti share tawde akoi di magi ka da su pakchang dini aibadi privacy rule sar su khangbiramani da police na haraki privacy sibu privacy ko bro nakhoi ga plate asida punna leminare numit nini humni mafam asida mi masi dunu leiraga nakhoi na khangdaba sibu privacy rule ko bro subot na haraki sir akoi punna leiraba su thabak se tongan ba hijaba tare sir maram sina akoi amaga thoina unaba phaw phangde sir oh Anurak se mafam se leiba kyam kuirage sir tha tarama thoi gumba sure mahak kari lamdugino no address khangbro sir mahak puni dagini address ti khangde sir adubu kabara sandokli ba khogi landlord tagi details singdo loina khangbadi gagani sir makhogi family gi mi kana khangbage sir tapan ko ba mahak ki manaw nupa engineer tamba ma khak leibani nongma mahak su mafam masida la ami sir oh na khoi ani na flat asida leiraga namana bala minari basina numit nini rom uda basibu masibu uibe yabrane bosan haraki inspector wafam ase khoi da hanjin sum hangduna leiri akoi gi matam han biri basi karigino akoi chamara haikre akoi di karino pambiri basi ai nang nami kari koye sir bosan sharma ai bosan plate asida mi mahalam le wahang ase samara khaktanati lising la hangki gani khangabra adugane pokhum su pigedabani yai sir hangbiyo lising la khanglabasu ai adum pokhum pigen adubu khangde haibase masimadi khangbiyo ai nakhoi ni gi phone number piro adugane nakhoi ani case asi loidri bo phawa mafam ase thadok tuna chatpiya khangabra masigi matungda ka adugi yumbu du sulaki bosan di wangangwa matamda mahaki mong mato osi police ni yamna chingnaram adubu Kailas Ragalam hairiba yumbu asi wahanglaga thadokhiram asumna Anurak ke imung manungda nungaitaba paw si tamki imung manung awaba haibadu oirami police na flat adugi security da visitor kana karamba pungpham da lakpagi haina check torami adubu security aduna maming tagi oina visitor gi book aduda mi amani dang maming iduna thamnam haibadi mahaki thabak adu ningthina toromde police na mafam asida mi lakpagi amadi thokibagi pungpham sing iu haiduna leiraga thabak ningthina tawdabagi dama mahak ponganglam masigi matungda Anurak postmortem tawki police ka doctor go wari sanakirami doctor na haraki inspector Anurak se short thing duna hatpani doctor khawdi melaga hatpadi mande adubu short thing ga hal hargadi dakpham somata litini doctor inspector wantha halaga manaton mention duna hatpo oibagi mamita loinana tang kunmari gi numidang wairam natraga kitang thengthaba matamda maha se hatpani doctor masibu suicide kumadi oibe yabra no inspector mase murder mahak sidringe da hana wantharaba matung ikan kanadana short thingaga hatpani habase ekhoni khang adugo mahaki masada kelite sulfate hariba chemical asigi changsu yamna wano phangi adubu hidak asidi jewelry gi industry da sijanaba posak amani police na makata na thijinba matamda Anurak ki kada leramba beer bottle aduda kelite sulfate hariba asigi chang yawi haina report amamulaki masina mihatpa aduna soidina tawbu oiramgani haina khankiram masigi matungda hotel adugi miyosing unaduna Anurak ki maramda police na hangki amadi mahak yamna phaba mi amani haibasi hairaki asauba hotel asida mahana tawriba sugumna kana matana tawbu ngamde haiki yamna phaba miyoi amani haibasi hairaki police na mahak ki nupi khangnaba leibra haiduna hangki adubu mahakki thabak adugi mai pakpagi manglan aduda mangjabani nupi amataga mahakka khangnaba leite haiduna hairaki police na makata na thirakpa matamda tang kunmari da mahana suti lauribasi kari thabak leibagino haibasi police na mukthi bahoraki amarom da busan hariba miyo asti office landaba amadi ka aduda leminariba sobot hariba miyo asiga mapoina leriba flat adudagi mapan thohandaba aduda yamna shawram amadi police ka wari sanaram busan harake inspector nakhoina agi thabak sugi compensation piba ngamgadro yengo ai matam kya mangle nakhoina toribasi karino aigi project mayam ama loina mak mangle masina agi thabak ta kaiba suduna lagani e busan thawai digi hina tangba sikai lege inspector
ai Anurak kanano haibase ai munna khangdi mahak lekhidabada aigi mangjaba amasung tongjaba ingonda karisu lethi masigi makha tarakpada police na busan daiki busan aina khanba amale nangi attitude asi karino nangna mihat asida chenadrabadi nangna aduk amna chingnari basi kari marungino nakoi ne kari yana dabale gine inspector aina mahapu yamna hinati magi hongtokpa yararoi do bomong sing aduda aina mahapu pamdaba khaktani masina aina mabu hatpa pambagi wakhande ingonda lethi busan beer bottle da kelite sulfate yorme masin nangna haplaga mahaki sor thinglaga halibro kelite sulfate karino habiru du sir ai wafam amani da thamjagi ahanbada ai yu thakdaba mi amani ani subada ai mahaki kada amukta changdaba mi asuk amna sokhattaba mahakka igi luinaba amukta lethi ai di mahakka cha phawba thaminadaba mi ni inspector oh nangna mahakko so yamna nungsidri sibu kari maram legene nangbo inspector mahak hongdokpa semdokpa yaroridaba mi amani haibadi incorrigible huigi akon mamamai adu sumthokpa yaroridaba mi ama khangine sir maram aduna nangna mahapo hatole natro no inspector adubu mihat pana ama oraga aibu chingna khinaba sinbo oramase akhogi atopa khada leminariba subot ka mahaka yanadraga aiga sajargi khana khibaduga thabak puno makse aina pangthokpa mananabagi damak sinbo oramase bosan nang acting yam haini nang di film lila drama yawba yani ni amaromda subosu police na wahang kirami adubu kari sulikuna mata fanglamde adubu mahakna busan gi mong matau asi mahaksu chingnei haibasi hairaki busan na flat adu thadulaga chatlagani haiduna mongonda horami haibu wafam so hairam masigi matungda Anurak khangba lakiba hotel da thabak tominaba Haris nasu busan amadi subot ani gi manungda busan pu khare hena chingnei haiduna police ta pau tamki masigi makha tarakpada police station aduda police amana sir mihat asigi machin hangbam thokpa loina hangi chingnaba lerabasu sir evidence temata lite mori men suspecti hoje hoje se busan adubu mahak ki beer da kelite sulfate hapli basi mahak na khangba mi ama soidana oiramani adubu mahak ki mong aduda mahak ki mamang maktada mahak ki beer bottle aduda hekta mak kelite sulfate se hapa yabadi nati chumi sir adugu more Anurak ki kada thet pa photo mayam du nang urapra hoi sir mahak se biker amo oramale gari masati am ngokjoba mi ma khongmal more biker amo orabadi mahak ki bike lepom thoi yum asidadi bike lepom khangdina adu office amadi mahak ki mamanaba sing aduda bike asigi maramda amukta hungcho masida clue ma soidana phangbe phani sir masigi matungda busan amadi subot ki manakta police laki madu uba matamda busan na yamna saurame amadi police na aina khoini wahange Anurak ki bike lebra lei sir kadai da lei sir mapanda leramani asumna makhoine leriba flat adugi mamangda bike lebra haiduni yenglame adubu bike leramdi police na maharaki bike mapanda leramani haidaine bike ti karai leriba maduda busan na police ta khomlaki sir mahaki bike leba leitaba khoina mato karamna khangadoi namanaba siba khangdaba nangna mahaki gari budi kadai khangni tumile inspector nakhoina khoida to birbe sibu karino masi amne henmale hey busan ai khoina to rubi inget asida ge seng ba khangnabadi nakhoi ani chenaram laba urabra se sina direct target on thoko dorbini no khangabra adugane nakhoi ani numit humni thogdok thoktrine da kadai kadai da lei hebdo nakhoi ani chi amada amamam tongan tongan iraga khodi yam thun pisal kadam aduga kesa si loidru phaw mafam asi thadok tun stapera madudi henmandro numit ni humni gibo pung khuding gi kamaina ningsing duino ai busan nang na handagi ne ni yeng laisi nang chinthak tu thakchi ka sinai dana wa yam ngangi ni ai ne iraga piu haibadi piu sida yadrabadi haina tanaba yadabagi ai khoina soidana parama nangonda tapigani khangedra makhatana police na thijanba matamda Anurak na hotel da adu da lakpa matamda bike thoroki amadi CCTV da hankiba matamda su bike thoki haibasi police na CCTV footage adu check tobu matamda khanglaki adubu bike ti thiba khangkiramdi mama mapa pune dagi Karnataka da yoksilaki machagi hakchang ubada kapcharami manaw nupa tapansu yauraki manaw nupa ga police ka wari sanarami mayamba mi ga khanaba mi amanate chamchamba mi amani haibasi manaw nupa na haraki mayamba bikers amani bike ta ngaujaba mi oi amani haiba khang pune da biker team ama mahaki lei mayumda
bike atangba ama lerami mahakna mafam asida thabak chalamdaida bike adu yonthoklaga chatki haiduna manawna pana wari saraki hauji mahakna thaunaramliba gari simami Moto R 400 hariba gari asi matam khargi mamangda mahakna leibani adubu handak Moto R 400 asisu yolagani anauba ama leiragani haiduna manawna pasida phone toruklami haiduna police ta tamlami amaromda CCTV footage adu check tobu matamda bike number adu traffic police ki miyoi singda amadi tongan ma mafam da leiriba police ki miyoi singda gari number adu sinaki amaromda Bushan amadi subot ki call record police na chingthoktuna yengba matamda karigumba chingnaba amata leiramdi amadi cheda mokhoi gi report ama ihanduna police na location na chingba chumre yengba matamda mokhoi ani loina chumduna leiram case asigi makha tarakpada Anurag ki call record punamak chingthok mahaki call record adu da number ama thogdok asigi numita amadi masigi mamang wari sanakhiba gi record leiram number adu thidokpa matamda Devnath kauba miyo amagi ni haibasi khanglakiram amadi police na Devnath hariba mi asi mayumda chatkira adubu Devnath hariba mi oisi ahal amakak oiramki mahakki mamingda lowba machanupa Nitin na sizinaba number ni haiba khangkira mapana masadu kari torubagi haiduna hangaki police na nasase hanagi record leba natro mapana hoi lei inspector karino nasanupa na leribo hanagi kari record no masigi makha tarakpada handak mahakki machanupa se bike atangba ama thauba ui haiki Mapana machanupada mahakna leiribra hangbada kayarak hanna hangkhidoino haiduna ningthi nungaina mapana hairibo wafam adu khumlamdana gari thoroga chatki amadi mahakki mamaido tension yamna leiba mali haiduna mapana hairaki police na mo hairaki Devnaji hanadi gari huralabasu handaki matang asidadi mi halaga gari huranmani nahakina sanupase sidagidi mahak mi hatke gari huge su pak pangoroida asumna hairiga chatkiram asumna Nurari Rota Nitin gari amaga punna hotel amada leiri haiba khangki masigi matungda police na question duna mahak phakiram amadi custody du proktuna mahak phukiram oi hayu makok tu gi loina hayune sir internet ta Anurag hariba misina mahaki gari du yona nabagi ad hapaki biker na thoba gari asi atangbo oigani haina aina khanki aina makoi gi group aduda aibu ad tobina na bhaiki amadi makoi ne ad torki masigi matungda aina munna paraba matungda Anurag ka aiga khangna na ba aina honaki call togdunu gari legi haibu from mongon haiki amadi mahangna test drive toba yagani hairaki aina test drive phawba toba laki okay gari leiba nataba gari edu hubugi plan aduga hayune ke light sulphate siga dai logena sir supplier amadi gi loguni ai maming di khangde kari sir kari maming khangde ne ai khoi de hida amale khangra ai khoi gi hidak sibu thaklabadi supplier adugi maming ta nati supplier adugi mapa pokpa mabok phawbada maming do loina khangai khangabra chumna hayu kari sir aina igi ming asi Jacob kawi haiduna mongon haiki amadi thawdok thuba numina do mahaki ka da chaki amadi mahangna bihar thakse haiduna bihar puthoroki asumna bihar adu thakna mahaki biker gi team gi wari mahang haudoroki amadi mahaki phalang da thetpa biker team gi photo sing adu aina hanglubada mahangna amamam ta changduna mafam aduda tangna nanabagi dama mafam aduda changki tanja aduda aina ke light sulphate powder ase mahaki beer bottle manung da hapani sa adubu mahangna phat mamai le thorpada ai yamna hapadi ngamaude sa adubu sa mahak amohana beer adu thaki amadi mahaki masadu thak ni laki aina kedore haiduna mohon thangki amadi chini kitang charabadi mahak kitang phagani haina ina haiki asumna mahaki kitchen da changduna aina chini lobugi namada aina kela satphel adu mahaki machinda chini ni haiduna amuk spoon ama season aduna amuk hena insinki asumna mahak wan tharinge da mahaki machin men duna aina short phulan kibani oh gari huri basi nangna sungkhang khangaroi na khanbra sir gari du yona na bagi da ngangna balorabani lupa lakh amadi soidana phangadaban nakhoi crime to busingsina nakhoi gi nakokta masi khanglakani masi pharakani masi awaba tarakani haibo wakhalama sungkhan khandribasi karigini crime tawriba mi singsina crime phana haina tawrabasu mamai da phaba haibase sungsoi soidraban suba nomada dina koktu thadadine crime tawbada di chenaroi chenani pharoi phani yamna khangye banoi maduna nasage kana gadaba nasage na thoda kok odo sijanarabadi apawa mi oigadoribani ne nangna halibase Anurag khakta nati Anurag ki mama mapa mahak ki mana
amadi nangi ahal oiraba nangi baba amadi ima haujikti kari thwe jail da napunchi chupa leba tabani ne Anurag icham chamjaba tungi manglan amada chauna sagat chaba mioi amani adubu mahangna gari yonana bagidamak ed hablubana mahakki punsi mangna bagi lambi ama oiki Nitin haribo huran ba mi asisu engineering graduate loiraba adugumlaba naitom pokchaba mioi amakhak mahi masing hairaba mahangna mahakki wakhal adun apaba wakhal ama khandadana aran ma khongthang amada mapunsi kari oigadori haujik sarse thangatuna court na rai pine na bagidama ngasisu kaisum sangda leiri ngasigi thogdok asigi loksin mayaba phabatamak loksin biu phattabadi nakhanda thambiu ngasigi matang asida case asi loijare mathangda case ama puduna laksage sanalai pak iramdam kanglei pakna yai fare tabiri basingu James Hagurjamna amukana khurumjari